Morning everyone. ꯉꯁꯤꯒꯤ ꯁꯤꯂꯣꯡꯒꯤ ꯋꯦꯗꯔꯁꯤꯁꯨ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯗꯦ ꯌꯥꯝꯅꯁꯨ ꯏꯪꯗꯦ ꯌꯥꯝ ꯅꯣꯡꯁꯨ ꯆꯨꯗ꯭ꯔꯦ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯋꯦꯗꯔꯗꯤ ꯁꯥꯁꯨ ꯁꯥꯗ꯭ꯔꯦ ꯏꯪꯁꯨ ꯏꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯁꯤꯂꯣꯡꯒꯤ ꯋꯦꯗꯔꯁꯦ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯗꯕ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯌꯥꯝꯅꯁꯨ ꯁꯥꯗꯕ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯔꯕꯣ? ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯣꯃꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯍꯜꯂꯅꯤ ꯃꯌꯥꯝꯗ ꯂꯤꯒꯁꯦ ꯄꯥꯟꯗꯩ ꯇꯧꯔꯦ ꯃꯌꯦꯛ ꯁꯦꯡꯕꯗ ꯌꯦꯡꯉꯣ ꯑꯇꯤꯌꯥꯁꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯣꯡ ꯈꯔ ꯑꯩ ꯅꯣꯏꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗ ꯃꯊꯛꯁꯤꯒ ꯅꯨꯡꯁꯥ ꯁꯥꯕꯗꯣ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯔꯤꯄ꯭ꯂꯥꯏꯁꯤ ꯀꯣꯟꯅ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯆꯦꯡꯁꯤ ꯃꯌꯥꯝ ꯇꯤꯟꯁꯤ ꯆꯪꯗ꯭ꯔꯤꯑꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ? ꯑꯩ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯊꯛꯁꯦ ꯐꯗꯤ ꯐꯖꯩꯀꯣ
ꯃꯥꯁꯄꯥꯇꯤ ꯐꯖꯅ ꯄꯥꯜꯂꯦ ꯁꯣꯝꯗ ꯑꯩꯁꯦ ꯉꯟꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯊꯥꯃꯟꯒꯤꯅ ꯀꯣꯏꯔꯛꯑꯣ ꯁꯤꯒ ꯀꯣꯏꯔꯛꯄ ꯌꯥꯅꯤ ꯀꯣꯏꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯂꯥꯛꯑꯣꯕ ꯁꯤꯂꯣꯡꯗꯣ ꯐꯖꯩꯌꯦꯕ ꯍꯥꯟꯅꯒꯤ ꯋꯦꯗꯔ ꯅꯠꯇ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯂꯪꯊꯥ ꯃꯇꯝꯗ ꯂꯥꯛꯄꯁꯦ ꯏꯪꯉꯦꯕ ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯁꯥꯔꯦ ꯅꯨꯡꯗꯥꯡꯗꯒ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝꯅ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯣꯕꯥꯏꯜꯁꯦ ꯅꯨꯡꯁꯥ ꯁꯥꯕꯗꯨꯒ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯐꯖꯅ ꯀꯣꯟꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯂꯦ ꯈꯔ ꯁꯦ ꯎꯔꯤ ꯄꯥꯝꯕꯤ ꯃꯄꯥꯟ ꯁꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁꯇ ꯐꯖꯕ ꯃꯐꯝꯗ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯉꯥꯡꯒꯤ ꯕꯨꯖꯅꯕ ꯁꯤꯒ ꯂꯩꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯝꯃꯒꯦ ꯃꯌꯥꯝ ꯕꯥꯏ